Nagaland gi Chumokediama district ki manung chanba moba khulda Kukigi yum tara Henna Mei Thakhre. Ngasi ayuk Nagaland gi Chumokediama district ki Mezifema subdivision ki manung chanalariba moba khul amasung Chakoma public organization ani gi marakta nauna khut thoknarakpadagi Kuki khul tara Henna Mei Thakhre. Malchang kaya amangata thokre thokdok aduga mari leinana khudaki oina Chakoma khul fauraga chaliba lambi sing thingjan khibadagi miyam chathok chasing tawba yakhidre adubu Nungthil pung ahum khara helakpada ahenba security forcing thajinduna irang adu mapung phana control tawkhre haire thokdok aduki matangda press na phangba pawgi matung inadi Chakoma khulda leriba angami naga tribe amasung moba ki kuki khulda leriba kuki singi marakta nauna khut thoknarakpa aduna maram oiraga kuki gi yum tara hena mangata thokhibane thokdok adu lamgi chayena bagi matangda thorokhibane thokdok adu da nakalani gi marakta khut thanabadagi irang adubu control tawnaba sanction khiba security personnel ani asokapan nangkhe adubu thokdok adugi matung tarakpada ahenba forcing sanction duna irang adu mapung phana laksin duna nakalani gi mihut sing yauna mifam pangthokre haire thokdok adugi matang da Dimapur gi deputy commissioner of police crime PRO na thadorokpa cherol amana hairibana ngasi ayuk Mezifema subdivision da Chakroma public organization amasung moba village ani gi marakta thokiba thokdok adu yamna laibak thiba amane adubu hojikti mafam aduda ahenba security forcing thajinduna irang asi mapung phana control tawre loinana traffic movement da normal oide nakal ani gi miyamna santi thamnaba amasung lobu makuta paiduna sizinadana ba appeal tawri haire Nupibu Karisu Leitana Hanthana Khanbada Chennariba bor Changjarakkadabani Kanglaipaki chanabibu Karisu Leitaba maongda Nupibu amade Nupi khunaibu Karisu Leitana Hanthana Khanbada Chennariba luhongnaba thaurang loiraba matung Kainya oigadoriba nupi mayumda chatkidraba Imphal West District ki lalambung makhong pukri mapaldagi khaingam khomdram apokpa case Dinesor ngasidagi numit mangani faubagi manungda KCP PWG da Changjarakkadabani haina lona thingkraba lalawlob KCP PWG MC unification na thadorokpa cherol amana phongdorokle cherol asina hai borgi mama mapa amasung imung manungnasu bor oigadoriba khaingam khomdrambu lupki akanba hakpa sairak phangdringaida lupta Changjarakkada mateng panggadabane loinana KCP PWG na kanglaipak asagi nupi khunaibu awang pathakta pukhatnaba hena hotnaringai sairak asida masigumba khunaibu charangnaba thokdok thongnaba hotnariba asi taraina laude masigumba nupi khunaibu Karisu Leitana khanbagi thawong asi matam sana sengdok hobagi tangai fadaba lei maram aduna nupi khunaibu Karisu Leitana khaliba bor oigadoriba khaingam khomdram lupna thariba matam asida Changjarakkadabade lupna pirakpa sairakta masana yana laujagadabani haina cherol asina makhatana phongdorokle ukrulda mahusagi phibam hanjilakpadagi internet service restore tawkhre tha asigi tareta ukrul district ki Litan police station gi manungchanba saraikhong amasung masiga lonaba jaga singda nauna kuki amasung tangkhulani gi marakta yum mai thana ba yauna hingsagi thokdo kaya thoklakpadagi numit mangani gi oina Manipur sarkar gi home department na ukrul district yauna Kangpokpi district ki Lungtin subdivision amasung Kamjong district ki Fungyar subdivision da internet ki Athingba thamkhibadu ngasi Manipur sarkar na thokiba order amagi matungin na hanagumna restore tawkhre